ngasi jiri development organization JDO jiri imamara paibi apunba lup jimpal jiri apunba khunai chokhalup JAKCL amadi United jiri Youth League UJYL lup marina handak jiri bamgi Durgapur lamtai khunauda dukan mari bomna thugai kiba aduda chenaba miyoising pungkun marigi manungda faduna puthokpidrebadi tang kuntra ngasi gi ayuk pung taruk tagi tang kuntra mathugi ayuk pung taruk fawba pungkun marigi oiba jiri bam district asida total shutdown laukthokani haina laukthokraba matung thabak oina tawraktabadagi ngasi ayuktagi total shutdown hokre jiri development organization JDU gi general secretary S Priyanandana phongdorakpada ngasi jiribam district asida pungkun marigi total shutdown kaujebagi maramdi tha asigi kunipan gi ahing nongyaida dukanda bomna thugai kibada chenaba miyoising faduna puthokpiyu haizaba duda thabak tawraktabadagi khongthang asi lawrakpani makha taba khongjang sing changsinaba sem saduna leire haiki jiribam pumbagi general strike shutdown tukuna tawgeri bisi marki tang kunipan gi ahing nongyai habtare ahing nongyai da lamtai khunok da leiba khogi hardware dukan amada sakhang da basingna shakti leiba bom sina duna pokhai hanbagi thodok aduga mari lenana ngasi asi ekoi hariba bom pokhai da chenariba miyo sing adu athuba matamda phaduna dandi pibiu chera pibiu haduna ekoi masigi shutdown asi tawjabani hariba shutdown asi da kogi jiri bandel riba tongan ba CSO haibadi jiri development organization JDO jiri ma mera pai bilu apun balu jimpal United jiri Youth League loirena jekal hadna jiri apun ba kunai chawkhai lup hariba lup mari asiga khusam raga hariba ko shutdown asi ko jabani maruina hariba mafam asida haibadi hoji pukhariba mafam asi ngarang kogi nahan adu khaktanate mamang dasu nungmai kapselamba loina bom na chingba langsenduna pokhai bagi thodok kayama thokrabani hariba thokraba thodok asigi ngasi phawada langla langjin amata thokutana leibasigi mayokta khoi hariba ngasigi total shutdown asibu saugatpa Boro Bekra subdivision asigi khunja singna phongdorakpada ngasigi total shutdown asi aikhoi Boro Bekra subdivision da laibasing nasu mapung fana saugatli matung tarakpa khongjang kya dasu saugatkani hainasu phongdoki Joge oki batang kunibanda bom pakai bagi thogo kamari leinana sathajariba aikoi gi total shutdown asi Boro Bekra subdivision dasu mapung phana masi sathari aduga masigi khongjang asida makhata na karigumba government masigi karigumba responsible amata lawdaba taragadi masidagi ehenba khongjang CSO mayam ga loinaraga akanba khongjang changsin jagani haidana aikoi media gi thongda thangari ngasi JDO jimpal jekel amadi UJYL na lup marina nahan jiribam district ke Boro Bekra subdivision gi manung chana laiba lamtai khunau hariba mfam aduda dukan mari bom na thugai khiba aduda chenaba miyoising adu athuba matamda puthokpiyo haiduna ilena authority sinda haijakhrabagi tungda ngasi phawda puthokpiraktamna maram oiraga chi ayu pung taru gi heren pung taru phawba pung kun mari gi oiba total shutdown jiribam da ahokre Paudam jari bijiribam district agi newtv damata video journalist 𝗟𝗘𝗜𝗕𝗕𝗓